ꯀꯝꯅ ꯃꯄꯣꯝ ꯈꯨꯕꯝ ꯋꯥꯡꯅꯤ ꯀꯣꯟꯅ ꯈꯔꯝꯖꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯏꯕ Q&A ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯇꯧꯔꯁꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯈꯪꯖꯗ ꯍꯩꯖꯗꯕꯅꯤ ꯈꯟꯗꯅ ꯍꯥꯏꯒꯗꯕꯅ ꯍꯥꯏꯍꯧꯗ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅꯤ ꯈꯟꯅ ꯍꯟꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯣꯏꯅꯅ Q&A ꯍꯧꯔꯁꯦ Q&A ꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯟꯖꯔꯨꯕꯅꯦꯕꯀꯣ ꯑꯩꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕꯅꯤꯅ ꯀꯣꯏꯁꯟꯒꯥꯁꯦ ꯌꯥꯝ ꯍꯪꯕꯤꯔꯣꯏꯗꯕ ꯃꯥꯜꯂꯦꯕ ꯀꯣꯏꯁꯟ 5-10ꯗꯪ ꯑꯣꯏꯔꯁꯨ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯑꯩꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦꯕꯀꯣ ꯀꯣꯏꯁꯟ 150 ꯃꯨꯛꯀꯤ ꯆꯥꯡ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯥꯟꯅꯕ ꯌꯥꯎꯔꯁꯨ ꯃꯥꯟꯅꯗꯕ ꯌꯥꯎꯔꯁꯨ ꯂꯣꯏ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯑꯟꯁꯔꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯟꯅꯕ ꯀꯣꯏꯁꯟꯉꯩꯗꯤ ꯑꯗꯨꯝ ꯈꯨꯝꯖꯔꯔꯣꯏꯒꯦ ꯃꯥꯟꯅꯗꯕꯉꯩꯗ ꯑꯗꯨꯝ ꯈꯨꯝꯖꯔꯒꯦ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯉꯩꯁꯤꯗꯤꯀꯣ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟꯉꯩ ꯑꯣꯏꯅ ꯍꯥꯟꯅ ꯂꯧꯈꯠꯆꯔꯒꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯀꯣꯏꯁꯟꯉꯩꯗ 100 + ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯁꯤ ꯃꯥꯟꯅꯕ ꯌꯥꯎꯔꯁꯨ ꯄꯥꯎꯈꯨꯝꯗꯤ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯈꯨꯝꯖꯔꯔꯣꯏꯒꯦ ꯑꯍꯥꯟꯕꯗꯀꯣ ꯂꯤꯂꯤ ꯑꯁꯣꯝ 635 ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣꯁꯦ ꯍꯥꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ 2ꯅꯦ ꯂꯝꯁꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯊꯪꯗꯀꯣ ꯁꯥꯟꯇꯣꯁ ꯑꯣꯏꯅꯥꯝ ꯀꯣ ꯕ꯭ꯔꯣꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 26 ꯆꯪꯉꯛꯏꯅꯦ ꯂꯝꯗꯤ ꯑꯩꯅ ꯍꯧꯖꯤक ꯍꯥꯏꯖꯈꯤꯕꯗꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯊꯪꯗꯀꯣ ꯂꯥꯟꯈꯣꯝꯕ ꯀ꯭ꯔꯦꯁꯟ 8843 ꯅꯝꯕꯔ 1ꯒꯤ ꯀꯣꯏꯁꯟꯗꯀꯣ ꯕ꯭ꯔꯣꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯁꯦ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯑꯗꯨꯒ ꯌꯨꯝꯗꯗꯤ ꯑꯕꯨꯡꯒꯅ ꯀꯧꯏ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯨꯒ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤ ꯑꯗꯣ ꯅꯝꯕꯔ 3ꯒꯤ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯍꯣꯔꯦꯟ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯂꯥꯛꯆꯔꯒꯦ ꯃꯊꯪꯗꯀꯣ 26 ꯆꯦꯇꯟ KSS ꯕ꯭ꯔꯣꯁꯦ ꯀꯥꯏꯗꯒꯤꯅꯣ ꯑꯩ ꯃꯃꯥꯡꯗ ꯈꯨꯝꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯊꯦꯜꯁꯦ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯃꯊꯪꯗ ꯑꯣꯃꯤꯇꯥ ꯈꯨꯟꯇ꯭ꯔꯥꯛꯄꯝ 7557 ꯏꯆꯦ ꯑꯣꯏꯕꯤꯗꯨꯅꯤꯀꯣ ꯁꯤꯁꯦ ꯏꯄ꯭ꯋꯥꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯂꯝꯗꯩꯅꯣ ꯏꯄ꯭ꯋꯥꯁꯦ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯃꯊꯪꯗꯤ ꯄꯨꯈꯝꯗꯣ ꯑꯃꯨꯛ ꯆꯥꯕꯤꯔꯛꯑꯣ ꯏꯆꯦꯒꯤ ꯀꯣꯏꯁꯟꯁꯦ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯨꯝꯖꯈ꯭ꯔꯦ ꯍꯣꯏ ꯑꯩꯗꯤ ꯄꯨꯈꯝꯗꯨ ꯆꯥꯕꯗꯨꯅꯕꯨ ꯍꯦꯟꯅ ꯄꯥꯝꯃꯦ ꯃꯊꯪꯗꯀꯣ ꯏꯔꯣꯝ ꯍꯔꯤꯗꯥꯁ ꯁꯤꯡ ꯕ꯭ꯔꯗꯔꯒꯤ ꯍꯥꯏꯠꯁꯦ ꯀꯌꯥꯅꯣ ꯑꯩ 5.4 ꯃꯊꯪꯗ ꯐ꯭ꯔꯤ ꯐꯥꯌꯔ 20568 ꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯐꯥꯔꯁ ꯀ꯭ꯋꯦꯁꯟꯗ ꯕ꯭ꯔꯣꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯑꯩ 26 ꯆꯪꯉꯛꯏꯅꯦ ꯕ꯭ꯔꯣꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯌꯥꯅꯣ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ ꯃꯈꯥ ꯇꯧꯗ꯭ꯔꯦ ꯃꯊꯪꯗꯀꯣ ꯕ꯭ꯔꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯦꯟꯖꯥꯡ ꯀꯔꯤꯅꯣ ꯊꯔꯣꯏ ꯊꯣꯡꯕ ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯄꯥ 2ꯅꯦ ꯃꯊꯪ 5ꯁꯨꯕ ꯀ꯭ꯋꯦꯁꯟꯗꯀꯣ ꯕ꯭ꯔꯣꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯒ ꯄꯥꯕꯨꯡ ꯀꯅꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯩꯗꯤ ꯏꯃꯥꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯃꯊꯪꯗꯀꯣ ꯊꯣꯏꯊꯣꯏ SG 3247 ꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯛ ꯁꯨꯕ ꯆꯠꯂꯤ ꯃꯊꯪꯁꯨ ꯌꯨꯖꯔ ꯅꯦꯝꯗꯤ ꯌꯥꯎꯗꯦ ꯗꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 26 ꯆꯪꯉꯛꯏꯅꯦ ꯃꯊꯪꯗꯀꯣ ꯋꯤꯂꯤꯌꯝ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯂꯝꯗꯩ ꯑꯣꯏꯔꯕꯅꯣ ꯕ꯭ꯔꯣꯁꯦ ꯑꯩꯁꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯥꯟꯅꯕ ꯀꯣꯏꯁꯟ ꯑꯣꯏꯔꯁꯨ ꯄꯥꯎꯈꯨꯝ ꯂꯣꯏ ꯄꯤꯖꯔꯒꯦ ꯃꯊꯪꯅ ꯊꯣꯛꯆꯝ ꯔꯟꯖꯅꯥ ꯃꯤꯈꯨꯕꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯍꯥꯏ ꯑꯩꯁꯦ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯑꯗꯨꯒ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯛ ꯁꯨꯕ ꯆꯠꯂꯤ ꯃꯊꯪꯗꯀꯣ ꯃꯟꯗꯥꯀꯤꯅꯤ ꯅꯤꯡꯊꯧꯖ 9670 ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯄ ꯌꯨꯇꯨꯕꯔꯁꯨ ꯑꯣꯏꯕ ꯁꯤꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯃꯤꯗꯤ ꯀꯥꯔ ꯇꯣꯡꯕꯅ ꯍꯦꯟꯅ ꯄꯥꯝꯅꯩ ꯍꯥꯏꯔꯒꯀꯣ ꯃꯊꯪꯗꯀꯣ ꯔꯣꯃꯤꯆꯥꯛ ꯈꯣꯏꯔꯥꯛꯄꯝ 2499 ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯎꯔꯗꯤ ꯃꯊꯪ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯃꯤꯟꯅꯅꯕ ꯂꯩꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯨꯄꯤ ꯂꯩ ꯑꯗꯣ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯂꯩꯀꯥꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯡꯒ ꯆꯟꯗ꯭ꯔ ꯙꯖꯃꯥꯏꯕꯝ 3917 ꯕ꯭ꯔꯣ ꯍꯥꯎꯁ ꯇꯨꯔ ꯇꯧꯕꯤꯔꯛꯑꯣ ꯕ꯭ꯔꯣꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯦ ꯀꯌꯥꯅꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯦ 4ꯅꯦ ꯕꯕꯥꯅꯦ ꯃꯃꯥꯅꯦ ꯑꯩꯅꯦ ꯅꯅꯥꯎꯅꯦ ꯍꯥꯎꯁ ꯇꯨꯔ ꯇꯧꯖꯔꯛꯀꯦ ꯐꯖꯕꯅꯤ ꯌꯥꯝꯅ ꯃꯊꯪꯗꯀꯣ
कोइरेंग थोक्सोम कई लमदई नो अमता हाइबिरो ऐसे वांगो युमनाम हुजरोम दगिने मथंग दको अलेक्स सपम ब्रोगी हाइट का वेट का हाइबिरमो आई हाइट 5. आई हाइट से 5.4 ने अदुगा वेट से हुजि 75 प्लस ले आई आईटी ताली ने मथंग दको रोमा मोयरांग थेम दा मिखु गी इचिन इनाउ से कयानो अदुगा नंगी जीएफ लेब्रो अदुगा नंगना ख्वाइदगी नुसिजबा मिसक से कनानो नंगी एम इन लाइफ से कइनो अहम क्वेश्चन जे इचिन इनाउ से नुपा अनी ने अदुगा नुपी जिदि होरेन नुपी की पलपता हाइजर अगे अदुगा अइना ख्वाइदगी नुसिजबा जे आइगी इमा ने आइगी एम जे कइनो हाइतादी आई जे बिजनेस तो याम पामे मथंग दको पिया कोंथौजम 2510 क्वेश्चन नगा ब्रो से कई लमदगिनो इचिन इनाउ कया सुबगी इमा बाबागी मिंग सु हाइबिरमो ब्रो की वीडियो से येंबे याम नुंगाई अदु नेक्स्ट की वीडियो दा सोइबुमगा योंसाका इरोमबा अमा nga तावरगा मही लांगना थोंबदो सारो ओ ऐसे वांगो युमनाम हुजरोम दगिने इचिन इनाउ नुपा अनी ने दुगा बाबागी मिंगना युमनाम बिजोय सिंह अदुगा ममागी मिंगना युमनाम ओंबी इबेमचा देवी होय सोइबुमगा योंसाका जे अदुम चाजरके इरोमबजे मथंग क्वेश्चन दगा बी कांता कैसाम 6420 क्वेश्चन दगा ब्रो की लाइफ ता हजिरा कयाम कुइना सुबिरके आई क्लास 10 हेड लोइबदगी दुम सुजरे मथंग दगा रंबो पार्ट 1 2 3 4 दगी लांपने यूजर नेम जे याम फजै द क्वेश्चन दगा ब्रो ना असुक याम ना सारी से कई गिनो आई याम सारी जे याम सुबैनि मथंग ना संजना सिंहा क्वेश्चन ना इचिनाउ कयानो अखोय नुपा अनी ने मथंग ना ममा 7230 क्वेश्चन ना कई लमदगिनो सही क्या सुरगे कई सिनफम तोबिरी माई पाक ओइबियु हेना हेना ऐसे वांगो युमनाम हुजरोम दगिने सही हुजिक 26 संगई ने आई हुजिक की वनादी सेक्सु वससरी माई पाक ओइबियु हेना हेना याम नुंगाइजे हनहना थागसरी मथंग नको सुरस एलांगबम where are you from आई मणिपुर दगिने how old are you आई 26 संगई निको how many brother and sister आई दी brother मखतने फुल support and lots of love from Manipur मथंग नको सुरबला सापम सही क्या सुरगे करी लमदगिनो सोंग की वीडियो अयाम बलोय फाउ अदुम येंगजय आई सही 26 संगई ने लमसे वांगो युमनाम हुजरोम दगिने आई वीडियो लोय फाउइंग बिबा हन्ना थागा सबलोन इकोनॉमी खुरम जरी मथंग दको अबेम मंगांग दादा से कई लमदैनो सही क्या सुरगे इतने नाउ कयानो आई से वांगो युमनाम हुजरोम दगिने सही हुजी 26 संगई ने इतने नाउ से आईगा अखोय नाउ नुपा मगने मथंग दको तोंगसांग अपाइबी फैमिली इंट्रो दे इंग साइड की तौजरे पुन नमतंग तौजरके आईगी मिंग युमनाम श्याम सिंह आईगी लेफमना वांगो युमनाम हुजरोम दगिने अखोगी फैमिली से फैमिली मेंबर से मरी ने बाबा ने ममा ने आई ने ननाव ने बाबा की मिंगना युमनाम बिजोय सिंह ममा की मिंगना युमनाम ओंबी इबेमचा देवी ननाव की मिंगना युमनाम हेमरजित सिंह मथंग नको सही के एस 522 ब्रो को इचनी नाव कयानो नुपा कयानो नुपी कयानो कई होनर बीगे है अखोय इचनाव से नुपा अनी ने आईगा अखोय नावगा आई थपक सुबा चली आईगिदी अदुगा अखोय नावसु खरखर अदुम चले मथंग नको मूवी एक्सप्लेन 5495 ब्रोगी हाइट केम वांगे आई 5.4 मथंग नको अकोय जम अंगोबी 948 तगी ब्रो कई लमदगी नो ऐसे वांगो युमनाम हुजरोम दगिने मथंग नको मंगलेम्बर लाइस्रम IB 6EE दगी लाखपीबने क्वेश्चन जेगा ब्रो कई मथेना ख्वाई चानिंगे आईगी ओइनदी थरोय थोंगमना ख्वाई चानि मथंग क्वेश्चन दगा मथंग दा राजेंद्र 5233 ना हंगबिरपने क्वेश्चन ना ब्रो की सही कयानो ब्रो करी लमदगिनो आई सही हुजी कुनगा तरुक संजरई अदुगा लमना वांगो युमनाम हुजरोम दगिने मथंग ना यूजर नेम दी याउद्रे क्वेश्चन ना ब्रो से सही क्या सुरगे करी करी सिनफम होना बिरीगे अदुगा इचिन इनाउ ना कयानो आई से हुजी सही कुन तरुक संजरए सिनफम से
खितंगी दम यामे हजु हजु की ओइनादि चेक सुबा चचरी अदो आइदि फोन दा पैसा तानबा गाड़ी योनबा खरा दम तौजरी मथंग को सना चनमना हंगबिरकपने करी करी होनरीगे तुंगदा करी ओगे हाइना खनबिबगे ऐसे हजु की ओइनादि चेक सुजरी अदो आइजे चेक सुबा खतदि नसदे अतोपा खरजु तौजरी आइगी तुंगदा बिजनेस तौगेदि खले तौसु सोइदना तौगनी मथंग क्वेश्चन दगा मथंग दा सगोन चेम रविचंद्र 8276 क्वेश्चन ना ब्रो सिकाई दिनो सी मतंग हंगजगे ऐसे वांगो युनाम हुद्रोम दगिने मथंग क्वेश्चन दगा हिजम बबिना ब्रो ना यूट्यूब चैनल अमा हांगा इबसे ब्रो की करी वाखलोन दगिनो अदो सिगी क्वेश्चन जिदि आई मथंगी यूट्यूब की जा पुलप ओइना खुमजरागे अदि मखाई क्वेश्चन जा हाउ बदना हापजरकपने को अदुगा अमना इचनि नाउ के सुबगे ब्रो इंखोन टूर तौबिरो आई चिनाउ से नुपा अनी ने इंखोन टूर तौजरके मथंग दगा व्हाट सी अप टू 2173 दगी क्वेश्चन हम इनाउ की फैमिली इंट्रो तौरो करी करी होनरी गे हाइबदुसु हाइबिरो इंट्रो ngasai तौजगे बदोगा अदो आई सोजि होजि की ओइनादि चेक सुबा चले मथंग दा बबितान 31 दगी क्वेश्चन जे लाकपने क्वेश्चन जिना ब्रदर की ख्वाई पामजब हेंजांग से करीनो आइगी ख्वाई पामजब हेंजांग से थरोय थोंबने मथंग दा मोमोसा वाइखोम ब्रो गी चिनाउ क्या सुबगे अदुगा ब्रो ना क्या सुबनो चिनाउ से नुपा अनि ने आइना हन्ने मथंग दा को RK Moses 2424 क्वेश्चन ना ब्रो संगाई ना करी लम ओइरिबा सिनफम ना करी होनरी चिनाउ ना क्यानो आइगी संगाई से लिमनाम हिद्रोम वांगो युमनाम हिद्रोम दगिने सिनफम ना आई हुजिगी वेना दि सेक्सु बसचरी सिननाउ क्यानो नुपा नि ने मथंग क्वेश्चन दगा मथंग दा रोशन हाइक्रुजम 624 क्वेश्चन ना ब्रो से सही क्या सुबीरगे कई स्कूल दा तंबीरके ऐसे होजि सही 26 संगई ने ऐसे नर्सरी दगिने क्लास 10 बोना ब्राइट करियर एकेडमी थियाम लेसांखोंग दा तमजरे अदुगा 11 थियाम ना तन मसदा तमजरे द कॉलेज ने माइलामी कॉलेज ता मथंग दगा TK मुइनिंग 5181 क्वेश्चन का दादा से कई लम दगिनो अदुगा सही न क्या सुरुगे ऐसे वांगो युमनाम हिद्रोम दगिने सही ना 26 संगई ने मथंग दगा प्रीटी लेडी सिजे मुबांग सिनेन हांगबा इचे मनने बोगा आइगोंदा सपोर्ट दम तोबिबा आइना जु सपोर्ट तौजबने बिसे जेबा इचे की क्वेश्चन जेबा ब्रो से सही क्या सुबिरगे ब्रो गी नुसिनबा लैब्रो लानरि खनगनु असुम खंगनिंगना हंगजबनि लव फ्रॉम कसार आई की सही कुनगा तरुक चंगजरइने हजिकसे सिगी नुसिनबा मतंग जिदि होरेन मथंगी केनोदा हाइजरगे लाना केसु खंजब लैदे खंगनिंगमो क्वेश्चन हंगनाबने आइना Q&A तौरिसे मथंगना लॉजिटा 4971 क्वेश्चन ना इनाउ से कई लमदगी ओइरबनो इसिन इनाउ कया सुगे क्वालिफिकेशन सु खंजनिंगी ऐसे वांगो युनाम हिद्रोम दगिने इसिन इनाउ नुपा अनि ने क्वालिफिकेशन जे ग्रेजुएट लोयरे मखा तौजद्रे मथंगना को हिंसाबा LS 485 क्वेश्चन ब्रो से कई लमदैनो सही क्या सुरगे आई होजिक सही 26 संजरइने मथंगना किंगसन शर्मा SO2WS क्वेश्चन ब्रो की हाइट से क्या नो 5.4 थोई ओइनाम क्वेश्चन ब्रो न ख्वाइदगी जानिंग मथेन से करीनो आईगी जी थरोई थोंग मथंग क्वेश्चन को उमा पंगाबम 9069 क्वेश्चन ब्रो जे कई लमदगिनो ऐसे वांगो युमनाम हिद्रोम दगिने मथंग को यूजर नेम दि याउद्रे इताउ हाइगद्रा इनाउ हाइगद्रा कई लमदै ओइरबनो इचिनाउ कयानो इचिनाउ से नुपानी ने कौबगिदि कौनिंग ममे मथंग दा हाइंग ता 1668 ब्रदर जे आइगी थौना हापी बसिंगी मरकता अमो वैगे ब्रदर जे आइगी वीडियो खुदिंगी जुगा कमेंट अदुम तौबिए अदो ब्रदर हाइपो वाइसिंग जिको आइगोंदा थौना याम ओए सिगी दमकता ब्रदर बु हन्ना थागसरी ब्रदर गी क्वेश्चन पास होजगे ब्रो न ख्वाइदगी खोइदा जब हेंजांग से कइन ओइगे हाबिरगदे मथेल अमतंग गमजगे तौबने आइना बुदि संसा याम बिजनिंगी आइना ख्वाइदगी पामजबजे थरोइ थोंबने अदुगा ब्रदर न बिजनिंग संसा से हाइबिरिसना दुम पेंजरे आई ब्रदर न चाहनिंगे बजे आई सोइदना दुम चाजरके नो सुमाइना का हाबिरक बजे
ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪꯁꯦ ꯌꯨꯖꯔ ꯅꯦꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯔꯣ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯕꯁꯦ ꯃꯤꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯐꯥꯒꯤ ꯖꯣꯒꯥꯏ ꯐꯥꯒꯤ ꯃꯔꯧ ꯂꯩꯗꯨ ꯁꯨꯔꯛꯄꯗꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯔꯒ ꯂꯣꯏꯅꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯤ ꯆꯩꯗꯤ ꯈꯔ ꯆꯥꯏ ꯃꯊꯪꯗꯀꯣ ꯊꯣꯉꯥꯝ ꯔꯣꯕꯤꯟ 545 ꯏꯅꯥꯎꯕꯨ ꯂꯩꯀꯥꯏꯗꯩꯅꯣ ꯀꯩ ꯂꯩꯀꯥꯏꯗꯩꯅꯣ ꯍꯪꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯂꯩꯐꯝꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯩꯅꯦ ꯃꯊꯪꯗꯀꯣ ꯖꯤꯟꯒꯥꯔꯤ IIOJF ꯑꯩꯁꯦ ꯀꯩ ꯍꯥꯏꯅ ꯄꯥꯗꯣꯏꯅോ ꯈꯪꯗ꯭ꯔꯦꯀꯣ ꯖꯤꯟꯒꯥꯔꯤꯁꯤ ꯈꯤꯇꯪ ꯄꯥꯖꯔꯒꯦ ꯏꯅꯥꯎꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯥꯏꯕꯤꯔꯝꯃꯨ ꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯦꯛ ꯁꯨꯕ ꯆꯠꯆꯔꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯒꯥꯔꯤ ꯌꯣꯟꯕꯒꯤꯁꯨ ꯇꯧꯖꯔꯤ ꯃꯊꯪꯗ ꯔꯣꯃꯤꯇꯥ ꯂꯩꯃ ꯁꯤꯒꯤ ꯆꯦꯁꯤꯀꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤꯀꯣ ꯏꯆꯦꯁꯤꯁꯨ ꯏꯄ꯭ꯋꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯦꯟꯁꯥꯡꯁꯤ ꯀꯔꯤꯅꯣ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯏꯆꯦ ꯃꯊꯪꯗꯀꯣ ꯊꯥꯗꯣꯏ ꯂꯥꯏꯁ꯭ꯔꯝꯅ ꯍꯪꯕꯤꯔꯛꯄꯅꯤ ꯀꯣꯏꯁꯟꯁꯦ ꯗꯗꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯋꯥꯈꯤꯕ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣই ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗꯀꯣ ꯆꯔꯥ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨꯗ ꯏꯃꯥꯅ ꯆꯦꯡ ꯊꯤꯕ ꯆꯠꯈ꯭ꯔꯒ ꯆꯦꯡꯒ ꯄꯨꯔꯛꯇꯅ ꯏꯃꯥꯒ ꯀꯞꯃꯤꯟꯅꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯟꯕ ꯑꯩꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯄꯩꯁꯥꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯃꯤꯂꯟ ꯃꯩꯅꯝ 4452 ꯀꯣꯏꯁꯟꯅ ꯏꯌꯥꯝꯕꯅ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯍꯥꯎꯏ ꯍꯥꯏꯁꯦ ꯇꯁꯦꯡꯅ ꯍꯥꯎꯕꯤꯕ꯭ꯔꯥ ꯍꯣꯏ ꯇꯁꯦꯡꯅ ꯍꯥꯎꯏꯀꯣ ꯍꯥꯏꯗꯤ ꯍꯨꯃꯥꯡ ꯃꯃꯜꯅꯒ ꯋꯥꯅ ꯁꯨꯖꯔꯒ ꯁꯣꯏꯗꯅꯕ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯒ ꯆꯥꯕꯅꯤꯅꯀꯣ ꯉꯁꯤꯐꯥꯎꯗꯗꯤ ꯑꯩꯅ ꯊꯣꯡꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯡꯍꯥꯎ ꯍꯥꯎꯇꯕ ꯆꯥꯕ ꯌꯥꯗꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯎꯇꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯨꯡꯍꯥꯎ ꯍꯥꯎꯇꯕꯒꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯃꯊꯪꯅ ꯁꯣꯐꯤꯌꯥ ꯂꯥꯏꯁꯥꯡꯕꯝ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯑꯝꯇ ꯆꯥꯃꯤꯟꯅꯔꯛꯑꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯣ ꯑꯩ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯈꯟꯖꯈ꯭ꯔꯦꯕꯀꯣ ꯑꯩꯅ 20K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯛ ꯌꯧꯕꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯖꯔꯛꯀꯦꯅ ꯑꯗꯨꯗ ꯑꯩꯅ ꯆꯥꯖꯔꯛꯒꯦꯅ ꯇꯧꯕꯅꯦ ꯆꯍꯤꯁꯦ ꯍꯧꯖꯤꯛ 26 ꯆꯪꯉꯛꯏꯅꯦ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯐꯦꯃꯤꯂꯤ ꯏꯟꯇ꯭ꯔꯣꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯒ ꯑꯩꯈꯣই ꯏꯃꯨꯡ 제 ꯐꯦꯃꯤꯂꯤ ꯃꯔꯤꯅꯦ ꯅꯅꯥꯎꯅꯦ ꯑꯩꯅꯦ ꯕꯕꯥꯅꯦ ꯃꯃꯥꯅꯦ ꯕꯕꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯕꯤꯖꯣꯏ ꯁꯤꯡ ꯃꯃꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯝꯆꯥ ꯗꯦꯕꯤ ꯑꯩꯒꯤꯅ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯅꯅꯥꯎꯒꯤꯅ ꯌꯨꯝꯅꯥꯝ ꯍꯦꯃꯔꯖꯤꯠ ꯁꯤꯡ ꯃꯊꯪ ꯀꯣꯏꯁꯟꯅ ꯔꯦꯕꯤꯀꯥ ꯑꯦꯂꯥꯡꯕꯝ 3073ꯗꯒꯤ ꯏꯕꯨꯡꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯊꯪꯅ ꯅ꯭ꯌꯨꯇꯥꯟ ꯆꯅꯨ 3062ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯀꯣꯏꯁꯟꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯩꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯅꯤꯀꯣ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯂꯝꯅ ꯀꯔꯤ ꯂꯝꯗꯒꯤꯅೋ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯨ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯣ ꯑꯔꯣꯏꯕꯗ ꯅꯪꯒꯤ GF ꯂꯩꯕ꯭ꯔꯣ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯖꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯑꯝꯇ ꯆꯤꯊꯗꯦ ꯑꯩ ꯀꯃꯦꯟ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯤꯀꯣ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯑꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯑꯗꯨꯒ ꯌꯨꯝꯗꯗꯤ ꯑꯕꯨꯡꯑꯅ ꯀꯧꯏ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯄꯥ 2ꯅꯦ ꯐꯦꯃꯤꯂꯤ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ 4ꯅꯦ ꯕꯕꯥꯅꯦ ꯃꯃꯥꯅꯦ ꯑꯩꯅꯦ ꯅꯅꯥꯎꯅꯦ ꯑꯗ ꯕꯕꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯕꯤꯖꯣꯏ ꯁꯤꯡ ꯃꯃꯥꯒꯤꯅ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯏꯕꯦꯝꯆꯥ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤꯅ ꯌꯨꯝꯅꯥꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯑꯗꯨꯒ ꯅꯅꯥꯎꯒꯤꯅ ꯌꯨꯝꯅꯥꯝ ꯍꯦꯃꯔꯖꯤꯠ ꯁꯤꯡ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯅꯪꯒꯤ GF ꯂꯩꯕ꯭ꯔꯣ GFꯁꯤꯗꯤ ꯍꯣꯔꯦन GFꯀꯤ ꯄꯨꯟꯅ ꯇꯧꯔꯛꯑꯒꯦ AB ꯌꯦꯡꯈꯣꯝ 9590 ꯀꯔꯝꯕ ꯃꯊꯦꯜꯅ ꯚꯦꯖꯤꯇꯦꯕꯜ ꯃꯤꯠꯀꯤ ꯑꯃꯃꯝ ꯍꯥꯏꯕꯤꯔꯝꯃꯣ ꯚꯦꯖꯤꯇꯦꯕꯜꯒꯤ ꯑꯣꯏꯅꯗꯤ ꯄꯥꯟ ꯏꯔꯣꯝꯕ ꯃꯤꯠꯀꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯃꯊꯪꯅ ꯅꯥꯎꯔꯦꯝ ꯀꯤꯔꯟ ꯃꯂꯥ 8823ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯏꯆꯥꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯨꯛꯕꯥꯡ ꯅꯠꯇꯕꯗꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯆꯥꯎꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯤ ꯇꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯑꯩꯁꯦ ꯃꯨꯛꯕꯥꯡꯒ ꯆꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯏ ꯀꯩꯁꯨ ꯌꯥꯝ ꯇꯥꯗꯦ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯍꯧꯖꯤꯛ ꯇꯝꯗ꯭ꯔꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯖꯕ ꯂꯩꯇꯦ ꯃꯊꯪꯅꯀꯣ ꯆꯅꯝꯕꯝ ꯕꯦꯝꯕꯦꯝ 520ꯗꯒꯤ ꯍꯪꯕꯤꯔꯛꯄꯅꯦ ꯀꯣꯏꯁꯟꯅ ꯑꯩꯅ ꯍꯪꯅꯤꯡꯕꯁꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯂꯩꯐꯝꯁꯦ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯅ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯁꯤꯟꯐꯝꯅ ꯀꯔꯤ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯀꯩꯁꯨ ꯋꯥꯔꯧꯖꯕ ꯂꯩꯖꯗꯦ ꯀꯣꯏꯁꯟ ꯈꯨꯝꯖꯒꯦ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯃꯥ ꯕꯕꯥ ꯍꯧꯖꯤꯛ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯗꯒꯤ ꯁꯨꯅ ꯂꯩꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯄꯥ 2ꯅꯦ ꯑꯩꯒ ꯅꯅꯥꯎꯒ ꯁꯤꯟꯐꯝꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯤ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯒꯥꯔꯤ ꯌꯣꯟꯕꯒꯤꯁꯨ ꯇꯧꯖꯔꯤ ꯃꯊꯪ ꯀꯣꯏꯁꯟꯅꯀꯣ ꯔꯣꯀꯤ ꯋꯥꯍꯦꯡꯕꯝꯗꯒꯤ ꯂꯥꯛꯄꯅꯦ
JQ7WB question na inaw kaudura iyama kaudura gyan tadre ay budi sahi kontramari shure sahi kya subirage kay lamdagino inaw ina kaurani ay je hojik sahi kun ga taru kata changjarak padangai aduga ay se wango yumnam hidrom dagini Somendro Okram dagine 132 dagine inaw gi sinpham amta haibiro o yengba nungai ai gi sinpham hoji hoji ko energy sexu basasari aduga online dagari yon baga tawsari mathang nuga Sino bro dagi langpani question je question na sak enjang yam thongba hairamdau male ai anambana di hai do haitaba khara ju yawe mathang nuga Bileja Asem 29335 dagi langpi bane bro hoi mama hoi inaw pa hoi kai kai tauge aduga kai lamdai no bro hoi se aduga sina aigi request ne mama di nungai na thambiu maula asu mirai biganu pakhum bijage mama na fisari baba ju check suba sali nanaw ju hujiki wenandi check suba dum sali aduga ai se wango yunam hidrom dagine request se aina ju hena pamjabane ado hena sungam boizage ado mana ga birai do yadi nupi thidar ju ai matang question na elite band mangang dagi lakpane 6255 bro na sabasi yengben yam nungai bro na khwai pamjaba thabak si kaino yengba nungai habirak pitang ta hanana thagasari bro aina khwai pamjaba se paisa tan bane duga santibala laisram SW2NR na hangbirak bane yamba se aigi favorite youtuber haidu oire adu yamba na khwai digi nusijaba misak se kanano yam nungai je ko sumaina go favorite youtuber go oiram baje go aidi haidi aina tawsari di amaram da yeng ari tele naw ba thawak ti amta na sade boga ado sumaina ga haibirap se yam nungai ado aina khwai digi nusijaba misak se imane mathang question da go sapam mahesh 8495 na hangbirak bane question na iyamba kai lamdai oirabano hojik kai honari ge yengba yam nungai iyamba channel se full support ai se wango yumnam hidrom dagine hojik ai check suba sari aduga online da gari su yonjari aduga atopa ina phone daga paisa tar me ya thaba khara su tawjari yengba yam nungai habirak pase hana thagasari aduga full support tawi boge na musu hana thagasari mathang da ko isa langom 17 dagi lakpi men dada se kai lamdagino ming amadi baba mama gi ming amasung laifam haibiro o video su yengba nungai adum yengjai ai se wango yumnam hidrom dagine baba gi ming na yumnam bijoi sing mama gi ming na yumnam ongbi ibem sa devi aduga laifam na wango yumnam hidrom dagine aduga yengba yam nungai habiu se hana thagasari mathang question duga henthoi bi laimana hangbir pani question je bro se hoje kari honari ge ai se hoje se sex su basu sale online da gari yon basu tawe daga phone dagi paisa tan bagi thabak su khara ju tawe paisa thang daga asa leisna na hangbirak pani ga inaw nang kai lam dagi no nangi ming aseng ba kai kauge aigi laifam se wango yumnam hidrom dagi ne aseng ba ming se yumnam siam sing certificate name aduga yum dadi abunga na kawe mathang daga asauba lare lakpam asauba 6 na hangbirak pani bro je kai lam dagi no ai se wango yumnam hidrom dagi ne YouTube na taba topa kai doge sine wa ai se hoji gi check su bu sali online da gari yon bagi thabak su tawri aduga atopa phone da gi pisa tan bagi thabak khara su tawri hai ta ko village block 4937 hangbirak pane bro gi mukbang se yengbada yam nungai ado bro na wa amta hangjage bro gi camera se kai camera no aduga bro se kai lam dagi no ai gi mukbang yengba nungai haibirak pa hana thagasari aduga aigi camera se phone ne Redmi K50 aina sijana bane aduga aigi lam se wango yumnam hidrom dagi ne GRS khuman ga bro gi khwai pamjaba hensang sabiro o charger ke aigi hensang se tharoi thong bane GRS khuman je amuka jila e question je ga yamana khwai dagi nungsiba misak amtang haibiro o kari lam dagi no yamba se chahi kya subirage YouTube tagi income kyam laage yambagi minga first ta ain khwai nungsiba je aigi imane ai se wango yumnam hidrom dagi ne sahi kun taru sujare YouTube ki income gi jina ai hora YouTube ki income gi da pulab dum haijara ge aduga aigi ming se yumnam siam sing certificate name da aduga yum dadi abunga na kawe mathang ko elements shinia 89
42 na hangbirpone sahi kya surge age 26 changai ne mathang na ko anita ki mathen chije ichi ge channel lam lai bani bu ko handi mathen na no ba yam lai bani ado mayam na thong ma thak ba ying ngadi ichi ge ying biyo bro se khwai de gi pamja ba hensang haibiro ai gi tharoi thong ba som ibe tombi question na kai lam da gi no ibung ai se wango yunam hidrom da gi ne username di yang train da se kai lam da gi no da na sa ba se yamna yeng ba nungai support tawzari ai se wango yunam hidrom da gi ne adre yeng ba yam nungai habirak ba hanana thagasari support taw bi kiso hanana thagasari mathang na phong mailu 3373 dagi lakpane dada se kai dagi no ai se wango yunam hidrom dagi ne mathang na ko rahul laima popam 121 hangbirak pane bro se kai lam dagi aduga bro na saba se chak to aga yenga phau tin dole fun support ai se wango yunam hidrom dagi ne ado sumaina ga haibirak pase yam nungai ai sumaina ga support birak pase yam nungai ai di mathang video sem daba sumaina haibirak pase hena hena thona wei ne yam thagasari mathang na ko ningthemba khwairakpam 910 na hangbirak pane bro thabak sale haido kai thabak no yam theng na halai haibadu da hangbane ai hojik sali je check su bane theng na halakpagi maram je hojik se makhong thada bagi haibagi haidi halakpagi matam je dongdam nai de pung 10 da halakpa jaw ai thabu sakhi bajina numidang gi pung 10 da halakpa jaw makhong thada bagi lebak ningai bagi do loisalam da yada bani na ko mathang username di yaungdre bro gi mama baba kai honabirige bro na youtube se nataba kai kai thabak honabirige fun support ai mama pisari baba na sek suba satli youtube nataba ai je thabak suba tasari online da gari su yonjari aduga phone da paisa dan bagi thabak to pakhar ju tawjari ado invest kai ka khara ju tawjari do mathang question ko likla longjam dagi lakpane 4151 dagi bro se kai lam dai no itini naw kaya oirabano ai se wango yomnam hidrom dagi ne aduga itini naw na nupa ani ne m nilamani sing 1483 dagi lakpane bro gi kusa se yenglaga sab sida chaka paisin bine ado bro gi minga laifam ga sahi ga habiro ai sumaina yengaga video je kana badaga tawram baje ai yam nungai je ai gi ming se yumnam syam singh aduga sahi na 26 mathang na vidya sarang them 3600 dagi lakpane kai lam dai no sahi kya surage ai se wango yumnam hidrom dagi ne sahi na 26 sangai ni sanga username yaude brother gi chinnaw kaya suge aduga brother na kari thabak tawge ima baba suna lairibo ado aroi bada san thongba amukta saro open support tawzari ai gi chinaw se nupa ani ne aduga ai se thabak suba sari aduga online da gari yon basu tawzari atopa phone da thabak khara dum tawzari isona sabi budagi ima baba suna hoji bogi le lejari san thongba soidan sajarake support to bi bogi da bok chu hanna thagasari mathang da Laisram Laima 9184 na hangbirak pane question number 1 daga kari wakhandagi YouTuber oikiba no hai si question ji ai horan YouTube ki matang da siam da pulap haijarage second question daga itini naw kaya no nupa ani ne kari lam dagi no yumnam hidrom dagi ne qualification a graduate loiga makha tawdre mathang question daga Sujeta Sanu 981 na hangbirak pane inaw na suri ba thabak si kari thabak no khangjaningdana hangbane waro biroi khalle kachu waro bole jade aina suri bathabak se check suba chaline hojik se loto bathabak khar judum towe thangda ko bani sana Rajkumari 4470 na hangbar pone kari sinpham da lebige aduga karamba ensang na khwai dagi pambige aise hojik wenadi thabak suba chatli aduga topa online da gari yon ba adregi phone da pisa tan ba ya ba thabak khar judum tawrari pisa je talingai pen de hai tare aduga karamba hensang na khwai dagi pambi ai gi wenadi tharoi thongba mathang da ko Roji Sura Angomsa 8592 na hangbirakpani brother je aingonda support tobiba singi marakta amane mayam tobidi habagi nate ko hena support tobi hadi anamba matamda adum uzaba aigi subscriber singi marakta amane question je ko 3x spicy noodle packet ahum gumba
ꯆꯥꯔꯛꯑꯣ ꯆꯥꯖꯔꯛꯀꯦ ꯋꯥꯍꯪꯀꯣ ꯏꯔꯥꯡꯁꯤꯗ ꯂꯥꯟ ꯆꯠꯄ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ yes or no yes ꯃꯊꯪ ꯀꯣꯏꯁꯟꯗꯀꯣ ꯍꯦꯅꯔꯤ ꯁꯔꯃ 1 2 3ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯌꯥꯅꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯔꯤꯅꯦ ꯕꯕꯥꯅꯦ ꯃꯃꯥꯅꯦ ꯅꯅꯥꯎꯅꯦ ꯑꯩꯅꯦ ꯃꯊꯪꯗꯀꯣ ꯑꯁꯦꯝ ꯀꯦꯕꯤ ꯏꯆꯦꯅ ꯍꯪꯕꯤꯔꯛꯄꯅꯦ ꯏꯅꯥꯎꯒꯤ ꯂꯩꯐꯝ ꯃꯤꯡ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯝꯗ ꯍꯥꯏꯕꯤꯔꯛꯑꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ 12 ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔ ꯇꯣꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯅꯅꯥꯎꯁꯨ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯒ ꯑꯄꯥꯏꯕꯤ KG 3 KG ꯕ꯭ꯔꯣꯅ ꯆꯥꯕꯁꯤ ꯎꯕꯗ ꯆꯥꯛꯇꯤ ꯐꯖꯅ ꯂꯥꯝꯃꯦꯍꯦ ꯕ꯭ꯔꯣꯒ ꯑꯃꯨꯛꯇꯪ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦ ꯀꯔꯤ ꯕ꯭ꯔꯣꯁꯦ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯂꯝꯗꯒꯤꯅೋ ꯍꯥꯏꯅꯤꯀꯣ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯗ ꯈꯤꯇꯪ ꯍꯥꯏꯕ ꯁꯣꯟꯅꯈꯤꯕꯩꯅꯤꯀꯣ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯕ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯅꯤꯀꯣ ꯆꯥꯕꯒꯤ ꯋꯥꯁꯤꯗꯤ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯊꯪ ꯀꯣꯏꯁꯟꯗꯀꯣ ꯂꯩꯅꯥ ꯈꯨꯃꯟ 8610ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯁꯤ ꯈꯛꯇꯪ ꯍꯪꯖꯒꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯄꯥ ꯑꯅꯤꯅꯦ ꯑꯩꯅ ꯑꯍꯟꯅꯦ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯁꯤꯌꯥꯝ ꯁꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯦꯝꯗ ꯑꯗꯨꯒ ꯌꯨꯝꯗꯗꯤ ꯑꯕꯨꯡꯒꯅ ꯀꯧꯋꯦ ꯃꯊꯪꯗꯀꯣ ꯃꯊꯪꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯟꯖꯦꯝꯕꯝ 2342ꯅ ꯍꯪꯕꯤꯔꯛꯄꯅꯤ ꯏꯌꯥꯝꯕꯒꯤ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯒ ꯃꯈꯥ ꯇꯧꯗ꯭ꯔꯦ ꯃꯊꯪꯗꯀꯣ ꯃꯅꯤꯄꯨꯔꯤ ꯐꯅꯤ ꯚꯤꯗꯤꯑꯣ 3719ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌా ꯁꯨꯒꯦ ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯅꯨꯄꯥ ꯑꯅꯤꯅꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯏꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯖꯔꯤ ꯖꯦꯟ ꯂꯥꯏꯁ꯭ꯔꯝ 762ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯦꯟꯖꯥꯡꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯔꯣꯏ ꯊꯣꯡꯕꯅꯦ ꯃꯊꯪ ꯀꯣꯏꯁꯟꯅ ꯑꯣꯏꯅꯥꯝ ꯂꯣꯏꯗꯥꯡ 6221ꯗꯒꯤ ꯂꯥꯛꯄꯤꯕꯅꯦ ꯀꯣꯏꯁꯟꯁꯦ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅೋ ꯈꯪꯖꯒꯦ Q&Aꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯗꯒꯤꯅꯦ ꯃꯊꯪꯗꯀꯣ ꯂꯨꯍꯤꯅꯤ ꯍꯦꯃꯥꯟ 401ꯗꯒꯤ ꯂꯥꯛꯄꯅꯦ ꯌꯦꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯕ ꯍꯩꯕ꯭ꯔꯥ ꯂꯣꯏꯅꯃꯛꯇꯤ ꯍꯩꯇꯦ ꯑꯅꯝꯕꯅꯗꯤ ꯍꯩ मथंग क्वेश्चन लाप क्वेश्चन 221 लापने ब्रोसे कई लमदनो सही न क्या सूरगे ऐसे वंगो यूनाम हिड्रोमदगिने सही 26 संगैने मथंगको खुंद्राकपम चंद्र कुमार 65 तगी लापने ब्रो की क्वालिफिकेशन हाइरो ऐसे ग्रेजुएट लोयगा दम तोक्सरे मथंग लिनथोइबी दगी लापने क्वेश्चन इचिनाव कया सुगे ब्रो होइगी अदुगा मिंग असेंगबा हाइरो करी लमदनो सु हाइबिरो आई क्वेश्चनाव से नुपा अनि ने आइन अहन्ने मिंग से यूनाम श्याम सिंह असेंगबुगा सर्टिफिकेट नेम दुगा युमदि अबुंगबुंगना कवे लमना वांगो यूनाम हिड्रोमदगी मथंगना अबेबी चनु 8550 दगी लापने करी लमदनो ब्रो से इचिनाव कयानो मिंग से मिखुबा अदुम कौब्रो सहीदी क्या सुरगे ऐसे वांगो यूनाम हिड्रोमदगी ने अदु इचिनाव नुपा अनि ने मिंग से मिखुबा कौजदे अदुम सही न क्या सुरगे हाइदि आई सही 26 संगै ने हजि मथंगना सिंथांग अबी अंगोम 133 दगी ने साक थोंबा सुगयाम हाइदि सिबु इचिनाव मरक्ता नुपी यावदब्रो होय यावजदे अदुना चाकति सादा यादबनिना थोंबा हाइतब यादे मथंग क्वेश्चन को रिया खुमन 6825 दगी लापने ब्रो की लेफम मिंग इचिनाव कया सुबा हाइबिरो आई लेफम से वांगो यूनाम हिड्रोम दगी ने अदुगा नुपा अनि ने मथंग क्वेश्चन को सासी वाहेंग BI6JN ना हंगिरपने क्वेश्चन नंबर 1 दगा ब्रो से कई लमदगिनो ऐसे वांगो यूनाम हिड्रोम दगी ने ब्रो की इचिनाव कयानो नुपा अनि ने दो YouTube की नंबर 3 की होरेन YouTube की दम हाइजरगे अदुगा नंबर 4 जी दम हाइजरगे ब्रो की ख्वाइदगी पाम हेंसांग से करिनो आईडी थरोय थोंबा मथंग क्वेश्चन को संतोष ओइनाम ना हंगिरपने ब्रो सी सही क्या सुरगे अदुगा कई लमदगिनो हाइबिरो ऐसे सही 26 संगई ने अदुगा लमना वांगो यूनाम हिड्रोम दगी ने सोनिस 3949 दगी हंगिरपने आइसिगी इनाउ से याम नुसिजबे इनाउ ने आइने हे चैनल हरपदगी अदुम सपोर्ट तोबिरगा लाबे इनाउ ने अदो इनाउ की हेंजांग अमसु तोलगा लेई अदो याम थुना सारानी अदो क्वेश्चन पाजगे याम बजे सही क्या सुबिरगे याम बगी बबादी सी खंजगे अदुगा लमगा आई चाहे हुजी 26 संगे बबा लेरी आइना मतंग साबदा यहनजरके तौबने अदो लमना वांगो यूनाम हिड्रोमदगिने मथंग दको आइना YouTube कमाय तोरखिगे अलरेडी YouTube से कमाय तोगी हाइबगी क्वेश्चन मयाम दुने अदुदी हौरजे फर्स्ट दको कर्नजी चिरोमना हंबिरपने क्वेश्चन दको ब्रोना YouTube की लंबीदा कमायना खोंदा रखिगे अदुगा कना सपोर्ट तौखिगे
ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯏꯗꯤ ꯄꯨꯔꯥ ꯖꯦꯔꯣꯗꯒꯤ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯆꯪꯉꯛꯈꯤꯕꯅꯦ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯉꯩ ꯁꯞꯄꯣꯔꯠ ꯂꯣꯏ ꯇꯧꯕꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯧꯕꯤꯕꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯊꯪ ꯀꯣꯏꯁꯟꯗꯀꯣ ꯆꯤꯡꯂꯦꯝꯕ ꯁꯤꯡꯍꯥ 4771ꯅ ꯍꯪꯕꯤꯔꯛꯄꯅꯤ ꯕ꯭ꯔꯗꯔ ꯌꯨꯇ꯭ꯌꯨꯕ ꯄꯩꯁꯥ ꯐꯪꯕ ꯍꯧꯔꯕꯣ ꯀꯌꯥꯃꯨꯛꯇꯤ ꯑꯥꯔꯅꯤꯡ ꯇꯧꯔꯦ ꯄ꯭ꯂꯤꯁ ꯇꯦꯜ ꯃꯤ ꯐ꯭ꯔꯣꯝ ꯒꯋꯥ ꯄꯥꯎꯈꯨꯝꯁꯦꯀꯣ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯂꯨꯄꯥ ꯑꯃꯨꯛ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ ꯄꯩꯁꯥꯁꯤ ꯆꯪꯕ ꯍꯧꯔꯦꯀꯣ ꯑꯗꯨꯕꯨ $100 ꯁꯨꯗ꯭ꯔꯗꯤ ꯌꯥꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ $100 ꯍꯦꯟꯈ꯭ರೆ ꯍꯟꯗꯛꯀꯤ ꯊꯥꯗꯒꯤꯗꯤ ꯆꯪꯕ ꯍꯧꯔꯛꯑꯅꯤ ꯖꯌꯥꯄꯇꯤ ꯂꯣꯡꯖꯝꯅ ꯍꯪꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯉꯁꯥꯡꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯕꯤꯗ ꯀꯪꯂꯞꯅ ꯇꯧꯔꯛꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯇꯧꯔꯒ ꯑꯃꯨꯛꯇ ꯆꯥꯕꯤꯔꯛꯑꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯆꯥꯕꯤꯔꯛꯑꯣ ꯂꯝꯁꯨ ꯄꯨꯜꯂꯦ ꯅꯣꯏꯅ ꯁꯣꯔꯣꯛ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯃꯅꯤꯡ ꯑꯗꯣ ꯀꯣꯏꯁꯟꯁꯤꯅꯤꯀꯣ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯍꯥꯡꯈꯤꯕꯅꯣ ꯂꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯀꯣꯏꯁꯟꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯍꯥꯡꯈꯤꯕꯁꯦ ꯑꯩꯁꯦ ꯑꯇꯣꯞꯄ ꯊꯕꯛ ꯈꯔꯁꯨ ꯇꯧꯋꯦ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯂꯦ ꯑꯗꯩꯗꯤ ꯈꯪꯗꯦ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯊꯕꯛꯁꯦ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯃꯗꯁꯨ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯍꯟꯁꯤꯒꯦꯅ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛ ꯋꯥꯆꯞ ꯏꯟꯁꯇꯥ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯩꯕꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥꯁꯦ ꯂꯥꯛꯍꯟꯁꯤꯒꯦꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯅ ꯃꯨꯛꯕꯥꯡꯁꯦ ꯆꯪꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯨꯛꯕꯥꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯁꯦ ꯍꯥꯟꯅ ꯒꯦꯝꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯒꯦꯅ ꯇꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯇꯕꯗꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯌꯥꯝ ꯆꯪꯗꯕ ꯁꯤꯒꯤ ꯃꯨꯛꯕꯥꯡꯗ ꯆꯪꯈꯤꯕꯅꯦꯕꯀꯣ ꯂꯦꯟꯕ ꯄꯨꯌꯝ 5976ꯅ ꯍꯪꯕꯤꯔꯛꯄꯅꯤ ꯀꯣꯏꯁꯟꯁꯦꯀꯣ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯁꯤꯅ ꯕ꯭ꯔꯣꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕ ꯑꯗꯨꯝ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯕ꯭ꯔꯣ ꯁꯤ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨꯒ ꯕ꯭ꯔꯣ ꯑꯩꯒꯤ ꯕꯤꯠꯇ ꯌꯣꯡꯆꯥꯛ ꯃꯔꯨ 50 ꯃꯁꯤꯡ ꯊꯤꯔꯒ ꯑꯝꯇ ꯆꯥꯕꯤꯔꯛꯑꯣ ꯌꯨꯇ꯭ꯌꯨꯕꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯗꯤꯀꯣ ꯃꯤ ꯀ꯭ꯔꯣꯄꯇꯤ ꯂꯥꯛꯄꯇꯤ ꯑꯣꯏꯅꯤꯀꯣ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅ ꯐꯖꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯔꯗꯤ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯑꯩꯁꯨ ꯉꯝꯒꯅꯤꯅ ꯈꯜꯂꯒ ꯆꯪꯉꯛꯏꯅꯦ ꯑꯩꯁꯦ ꯉꯁꯥꯏ ꯈꯨꯝꯖꯈ꯭ꯔꯦ ꯑꯇꯩ ꯀꯣꯏꯁꯟ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯔꯨ 50ꯁꯤꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯗꯦꯕꯤꯠ ꯔꯥꯖꯀꯨꯃꯥꯔ 2525ꯇꯒꯤ ꯍꯪꯕꯤꯔꯛꯄꯅꯦ ꯀꯣꯏꯁꯟꯅ ꯕ꯭ꯔꯣꯁꯦ ꯀꯩ ꯋꯥꯈꯟꯗꯩ YT ꯇꯧꯅꯤꯡꯈ꯭ꯔꯤꯅꯣ ꯕ꯭ꯔோ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯇꯥꯅꯤꯡꯕꯗꯒꯤꯅꯦ ꯄꯩꯁꯥ ꯇꯥꯅꯤꯡꯕꯁꯦ ꯆꯦꯛ ꯁꯨꯕꯁꯨ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯒꯤꯁꯨ ꯄꯩꯁా ꯐꯪꯅꯤꯡꯕ ꯑꯗꯨꯕꯨ ꯑꯇꯣꯞꯄꯗꯒꯤꯁꯨ ꯄꯩꯁꯥꯁꯦ ꯂꯥꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯄꯩꯁꯥꯁꯦ ꯀꯩꯗꯒꯤ ꯇꯧꯕ ꯌꯥꯒꯦꯅ ꯁꯨꯝ ꯊꯤꯔꯛꯄ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯈꯤꯕꯅꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯃꯨꯛꯕꯥꯡ ꯇꯧꯒꯦꯅꯁꯨ ꯈꯟꯗꯦ ꯑꯩ ꯑꯍꯥꯟꯕꯗ ꯒꯦꯝꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯩꯀꯥ ꯂꯩꯇꯕꯗꯒꯤꯀꯣ ꯑꯩꯅ ꯃꯨꯛꯕꯥꯡꯁꯦ ꯇꯧꯈꯤꯕꯅꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅꯁꯨ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯦ ꯀꯩꯅꯣ ꯈꯪꯕ ꯀꯥꯟꯗ ꯇꯦꯂꯦꯟꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤꯝꯇꯁꯨ ꯍꯩꯇꯦ ꯑꯗꯨꯅ ꯒꯦꯝ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯊꯥꯒꯦ ꯇꯧꯔꯝꯕꯗꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯇꯕꯗꯒꯤ ꯃꯨꯛꯕꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯗꯤ ꯇꯦꯂꯦꯟ ꯌꯥꯎꯗ꯭ꯔꯁꯨ ꯆꯥꯕꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏ ꯍꯩꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈꯤꯕꯅꯦ ꯃꯊꯪꯗ ꯑꯦꯕꯔꯁꯟ ꯌꯦꯟꯗ꯭ꯔꯦꯝꯕꯝ JU3IQ ꯀꯣꯏꯁꯟꯅ ꯕ꯭ꯔꯣꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯟꯀꯝ ꯀꯌꯥꯝ ꯂꯥꯛꯀꯦ ꯕ꯭ꯔꯣ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯏꯟꯀꯝ ꯄꯩꯁా ꯑꯣꯏꯅ ꯑꯝꯇ ꯐꯪꯗ꯭ರಿ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯃꯣනිꯇꯥꯏꯁ ꯇꯧꯗ ꯉꯥꯏꯔꯤꯕꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯕꯨꯄꯩꯁా ꯆꯪꯕꯗꯤ ꯍꯧꯔꯦ ꯑꯗꯨꯕꯨ $100 ꯁꯨꯗꯗꯤ ꯄꯩꯁా ꯂꯧꯊꯣꯛꯄ ꯌꯥꯗꯦꯕ ꯃꯣꯏꯒꯤꯁꯦꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯒꯤꯗꯤ ꯄꯩꯁా ꯐꯪꯕ ꯍꯧꯔꯅꯤ $100 ꯍꯦꯟꯈ꯭ರೆ ꯃꯊꯪꯗ ꯁꯥꯟꯇꯣꯁ ꯗ ꯀꯤꯡ 2050ꯗꯒꯤ ꯂꯥꯛꯄꯅꯤ ꯀꯣꯏꯁꯟꯁꯦꯀꯣ ꯀꯣꯏꯁꯟꯗꯀꯣ ꯕ꯭ꯔꯗꯔꯅ ꯑꯇꯩ ꯀꯟꯇꯦꯟ ꯇꯧꯕꯩ ꯃꯍꯨꯠ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯈꯟꯕꯩ ꯃꯔꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯁꯦ ꯆꯥꯕ ꯌꯥꯝ ꯆꯟꯕꯩ ꯁꯤꯅ ꯍꯦꯟꯅ ꯆꯥꯅꯩ ꯈꯟꯕꯩꯔꯥ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯗꯦ ꯇꯨ ꯗꯦ ꯕ꯭ꯂꯣꯛꯁ ꯃꯌꯥꯝꯁꯤꯗꯩ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯕꯩ ꯃꯔꯝꯗꯨꯒ ꯕ꯭ꯔꯗꯔꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯂꯛꯄꯁꯤꯗ ꯐꯦꯃꯤꯂꯤꯗꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯂꯩ ꯀꯃꯥꯏ ꯇꯧꯕꯒꯦ ꯏꯟꯀꯝꯒꯤ ꯈꯜꯂꯒ YT ꯍꯥꯡꯕꯤꯔꯛꯄ꯭ꯔꯥ ꯁꯤ ꯍꯪꯂꯒ ꯋꯥꯍꯪꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯗꯨꯃꯒ ꯏꯅꯥꯎꯒꯤ ꯃꯤꯡꯒ ꯁꯝ ꯃꯆꯨ ꯁꯪꯕꯗꯣ ꯄꯤꯖꯒꯦ ꯑꯩꯅ ꯃꯨꯛꯕꯥꯡꯒꯤ ꯀꯟꯇꯦꯟ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯥꯝ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯒꯗꯕꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗꯤ ꯐꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯣ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯣ ꯀꯩꯝꯇꯁꯨ ꯍꯩꯇꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯥꯕꯒꯤꯗꯤ ꯈꯔ ꯍꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯒꯤꯁꯦ ꯈꯪꯗꯤ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯍꯥꯟꯕ ꯈꯜꯂꯝꯕꯁꯦ ꯒꯦꯝꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯊꯥꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯏꯀ꯭ꯋꯤꯞꯃꯦꯟ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯨꯛꯕꯥꯡꯁꯦ ꯑꯣꯟꯁꯤꯟꯈꯤꯕꯅꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯂꯥꯛꯍꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯉꯣꯟꯗ
ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯏꯃꯥꯅ ꯈꯛꯇꯪ ꯇꯧꯕꯤꯔꯝꯃꯦꯕ ꯁꯞꯄꯣꯔꯠꯁꯦ ꯑꯗꯣ ꯃꯊꯪ ꯁꯨꯝ ꯇꯧꯕꯤꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯍꯣꯏ ꯁꯦꯡꯅ ꯈꯜꯂꯒ ꯏꯟꯀꯝꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯂꯝꯕꯤꯁꯦ ꯆꯪꯈꯤꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯕ ꯊꯛꯄ ꯌꯥꯗꯕ ꯑꯗꯩꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯁꯤꯒꯤꯗꯃꯛꯇ ꯌꯨꯇ꯭ꯌꯨꯕꯅ ꯃꯨꯛꯕꯥꯡꯒꯤ ꯀꯟꯇꯦꯟꯁꯦ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥꯕ ꯊꯛꯄꯁꯦ ꯎꯔꯒ ꯈꯤꯇꯪ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯐꯥꯎꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯈꯜꯂꯒ ꯇꯧꯈꯤꯕꯅꯦ ꯄꯩꯁꯥ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ ꯄꯩꯁा ꯇꯥꯅꯤꯡꯉꯦꯅ ꯄꯩꯁꯥ ꯈꯛꯇꯒꯤ ꯎꯔꯒ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯊꯕꯛꯁꯤꯗꯤ ꯐꯖꯅꯕꯨ ꯇꯧꯔꯗꯤ ꯄꯩꯁꯥꯁꯤꯗꯤ ꯑꯗꯨꯝ ꯃꯊꯟꯇ ꯂꯥꯛꯇꯧ ꯂꯩꯔꯕꯅꯦ ꯏꯅꯥꯎꯄꯥꯒꯤ ꯃꯤꯡꯁꯦ ꯌꯨꯝꯅꯥꯝ ꯍꯦꯝꯕꯥꯖꯤꯠ ꯁꯤꯡ ꯃꯆꯨ ꯁꯪꯕꯗꯨꯗꯤ ꯑꯗꯨꯝ ꯌꯥꯔꯕꯅꯦ ꯃꯊꯪ ꯀꯣꯏꯁꯟꯗꯀꯣ ꯁꯅꯥꯇꯣꯝꯕ ꯁꯤꯡꯍꯥꯅ ꯍꯪꯕꯤꯔꯛꯄꯅꯦ ꯀꯣꯏꯁꯟꯁꯦꯀꯣ ꯕ꯭ꯔꯗꯔꯒꯤ 14K ꯌꯧꯈꯤꯕꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯌꯧꯈꯤꯕꯅꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯃꯃꯥꯡ 2022ꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕꯅꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯀꯟꯇꯦꯟꯁꯦ ꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯑꯩ ꯚꯤꯗꯤꯑꯣ 3-4 ꯅꯠꯇꯦ 9-10 ꯊꯥꯒꯠꯂꯦꯕ ꯑꯗꯨꯗ ꯑꯩꯁꯦ 1K ꯌꯧꯈꯤꯗꯦꯕꯀோ 1K ꯌꯧꯈꯤꯗꯦ ꯑꯗꯨꯒ ꯏꯔꯥꯡ ꯇꯧꯁꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯂꯣꯏꯔꯝꯗꯥꯏ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯍꯟꯗꯛ 2023ꯒꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯦꯕ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯀꯣ ꯑꯗꯨꯗꯒꯤ ꯍꯟꯗꯛꯀꯤ 2024ꯁꯤꯗꯒꯤꯗꯤ ꯊꯥ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯜꯅꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯑꯇꯩ ꯂꯦꯝꯃꯤꯕ 1K ꯌꯧꯔꯝꯗꯕꯗꯣ 13K + 13Kꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯂꯁ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯃꯊꯪꯗ ꯌꯨꯖꯔ ꯅꯦꯝꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯥꯡꯂꯛꯄꯗ ꯊꯦꯡꯅꯔꯛꯄ ꯏꯁꯇ꯭ꯔꯒꯜ ꯑꯗꯨꯒ ꯆꯥꯔꯤꯕ ꯃꯌꯥꯝꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯕꯁꯦ ꯐꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯕ꯭ꯔꯣꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣꯏꯁꯟꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯑꯍꯥꯟꯕ ꯍꯥꯡꯉꯛꯄꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯅꯕ ꯇꯥꯛꯄꯤꯅꯕ ꯀꯅꯥꯝ ꯂꯩꯔꯛꯇꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯕꯨ ꯍꯩꯔꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯦꯠꯇꯒꯤ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉꯒ ꯀꯥꯏꯟ ꯃꯁꯇꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯁꯦꯝꯕ ꯍꯧꯔꯛꯄꯅꯦ ꯑꯗꯩꯗꯤ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯊꯥꯒꯠꯀꯅꯤ ꯈꯣꯠꯀꯅꯤꯒꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯅꯥꯎꯁꯦ ꯑꯀꯥꯁ ꯁꯨꯏꯗ꯭ꯔꯣ ꯃ꯭ꯌꯨꯖꯤꯛ ꯇꯧꯕꯗꯣ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯍꯪꯉꯦ ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯗꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯝꯕꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯔꯛꯄꯒꯤꯗꯤ ꯌꯥꯝꯅ ꯋꯥꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯅꯕꯁꯨ ꯑꯝꯇ ꯂꯩꯇꯦ ꯏꯁꯥꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯔꯒ ꯑꯗꯩꯗꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯗꯣꯛꯑꯒ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤꯀꯣ ꯑꯩ ꯚ꯭ꯌꯨꯋꯔꯉꯩꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯐꯖꯅ ꯊꯤꯅ ꯉꯥꯡꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯗꯤ ꯐꯖꯅꯤ ꯀꯦꯃꯦꯔꯥ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯈꯔ ꯅꯛꯁꯜꯂꯣ ꯑꯗꯨꯗꯧꯔꯦ ꯁꯨꯝ ꯍꯥꯏꯔꯛꯄ ꯑꯗꯒꯤ ꯇꯝ ꯁꯦꯝꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯅꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯌꯥꯝ ꯆꯥꯏ ꯀꯥꯏꯅ ꯇꯧꯕꯁꯤꯀꯣ ꯁꯤꯒꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯃꯦꯅꯦꯖ ꯇꯧꯋꯦꯕ ꯑꯩꯗꯤ ꯍꯥꯏꯗꯤ ꯑꯌꯨꯛꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯅꯤꯅꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯨꯛꯕꯥꯡ ꯇꯧꯗꯣꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯑꯌꯨꯛꯁꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯩ ꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯄꯔꯣꯊꯥꯒꯨꯝꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯕꯗ ꯊꯥꯔꯛꯄ ꯑꯆꯥꯄꯣꯠ ꯑꯗꯨ ꯈꯤꯇꯪ ꯆꯥꯔ ꯇꯣꯛꯑꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯦ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛꯁꯦ ꯆꯔꯥ ꯍꯦꯜꯂꯅꯤ ꯑꯗꯨꯒ ꯆꯥꯏ ꯃꯊꯪꯗꯀꯣ ꯃꯅꯤꯄꯨꯔꯤ ꯂꯥꯏꯐ ꯑꯣꯟ ꯁ꯭ꯇꯦꯖ ꯁꯣꯡꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯏꯅꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯡꯒꯦ ꯈꯜꯂꯛꯈꯤ ꯗꯨꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯑꯩ 2021 ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯡꯒꯦꯅ ꯈꯜꯂꯛꯈꯤ ꯃꯊꯪꯗ ꯖꯦꯅꯤꯟ ꯁꯤꯡ 5555ꯅ ꯍꯪꯕꯤꯔꯛꯄꯅꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥꯈꯜ ꯂꯥꯛꯈꯤꯕꯅꯣ ꯑꯩꯁꯦ ꯄꯩꯁꯥ ꯇꯥꯅꯤꯡꯕꯗꯒꯤꯅꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦꯀꯣ ꯃꯤꯒꯤꯅ ꯌꯥꯝ ꯂꯥꯏꯅ ꯇꯥꯜꯂꯦꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤꯅ ꯊꯕꯛ ꯁꯨꯔꯒ ꯇꯥꯟꯗꯧꯅꯤ ꯍꯥꯏꯕ ꯈꯛꯇꯪ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯗ ꯈꯛꯇꯪ ꯆꯠꯂ ꯂꯩꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯄꯩꯁా ꯄꯥꯏꯕ ꯈꯔꯅ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯇꯧꯕ ꯑꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯂꯥꯏꯟꯗꯒꯤꯁꯨ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯈꯟꯈꯤꯕꯗꯒꯤꯀꯣ ꯑꯩꯁꯨ ꯁꯤꯒꯤ ꯃꯔꯝꯗꯨꯗꯒꯤ ꯈꯪꯅꯤꯡꯕꯗꯒꯤ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯍꯧꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ TH ꯃꯦꯔꯤꯟꯗꯥ 4313ꯅ ꯍꯪꯕꯤꯔꯛꯄꯅꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯦ ꯈꯜꯂꯛꯄꯅꯣ ꯕꯥꯏꯑꯣꯗꯥꯇꯥꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯇꯥꯅꯤꯡꯕꯗꯒꯤꯅꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯑꯃꯗꯁꯨ ꯍꯥꯏꯗꯤ ꯑꯣꯐꯂꯥꯏꯟꯗꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯄ ꯊꯕꯛ ꯁꯨꯔꯒꯁꯨ ꯄꯩꯁా ꯂꯥꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯄ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯄꯩꯁా ꯂꯥꯛꯐꯝꯗ ꯈꯔ ꯑꯗꯨꯝ ꯌꯥꯝꯍꯟꯅꯤꯡꯉꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯣꯟꯂꯥꯏꯟꯗ ꯒꯥꯔꯤ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯅꯤꯡ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯁꯤꯁꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯍꯥꯏꯗꯤ ꯃꯔꯝ ꯀꯌꯥꯗꯒꯤꯀꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯃꯊꯪꯗ ꯄꯥꯛꯄ ꯃꯥꯏꯕꯝꯅ ꯍꯪꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯐꯪꯕ ꯍꯧꯔꯕꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯍꯧꯗ꯭ꯔꯤ ꯍꯧꯗꯧꯔꯦ ꯑꯗꯨꯒ ꯇꯤꯐꯤ ꯂꯩ
434 na hangbirakpane bro na mukbang tawrise kai wakhan deino mayamgi or imungi mina support laiki badaira natragana YouTube ta ataina tawbase urubadai isadasu tawge kaina khalak lira ado bro na ado bro aina bro gi subscriber ama oina yam penjaki ngapum mukbang taw khibado bro ai sponsor ama su tawjage hek tanja chabaga aina sa hajabado ko mukbang tawgi maramje khoigi YouTube se am tawninga juga khoigi juga haidi aina kaimta haitana ta tawba yaw na tebo ko haidi kaimta kano tawdana ai ahamdari mukbang tawgena khalamdi ko game gi stream thagena khalambane accumulate dabli mukbang je tawgi bane haidi mini injalaga haidi mayam gi support imungi support dagi khoigi sumai taw gana tawgi bana te ko ai sana dum khanjaraga ai isa gi thabakte ai isana dum lepsai kanamtana haiba laude isa gi tawgada thabakti isana dum lepsai sumai taw ai gi henjang mathelam da pembiram bazai yamna nongai je hene thagasari ado ai gi side gi di amuktang chabiyo haiba je haijininge JK yumnam 2964 na hangbirakpane mukbang tawgena khalluise kari maramgi no seng harbada aise game stream thage tawramadagi accumulate tabadagi mukbang je ai di saba je mayam bai hene dana ko adana ai je sumai to tawdabadi hadi sine bai na khali ko aduda aina mukbang joina khangi bane mathang ko diamond guru mayum YT 5189 hangbirakpane kakana mukbang tawragena khankhrise kari dagino aina mukbang tawragena khankhrise seng harbada YouTube dagi paisa laning bagin haitare adubu paisa khatagi di khande ko aina sa haijagi bido YouTube ki oyadi hojigi de loigre sina topa question khara ni ko adi sai YouTube gumba ke gumba na taba tongan mo question khara haitare han mo question daga ningombam hammer 6784 na hangbirakpane favorite singer haibiro manipuri gi aigi di ajoy kaisham ko J Mahesh 4752 na hangbirakpane question ko what is the most expensive things in this world for you aigi damang tadi believe ne sister na hangbirakpane bro investment kari da tawge aikhoi gyan oinaba singi hai matiam nang haijagi ko haidi hojik matam da khoi haidi akhoi manipuri gi masa jing na anam na khali ji ko doctor engineer oiba ajragi di khoi gi thika to bogum khallaga leire ko haidi mi gi lamjina khoi gi ahallaman ga koi ba lang ba chala noi le paisa tali meyam je yam lai da le ba khoi gi doctor engineer to le ko si invest se ai je company khara da to ba khoi gi prithvi da company je mayam lay seng na ha ba khoi gi WhatsApp Facebook Insta yaw mayam je company nak tane ba ado moi gi khoi gi hawdor ko matam da company da khoi gi investment to wono lay ba ko ado gi investment je khoi haw ba dai haw ta di hayeng kai company je kai gum mai pak ta di ado gi lak ko paisa mayam khoi loi yana dune ba khoi gi Google haije ko magi jo hawdor ko matam da paisa thada gi ba mi mayam lay ba ko investment to gi ba ado gi hojik che khoi matam tu di hawdor ko matam da di khoi share am to ko lupa am da leina dunia ba khoi gi lupa la am gi share la am ko to dunia ba ado Google do adu matam du da adumai to yam pick na lupa am da leina gi ba hojik di Google am gi share price e lupa la ani makhai ne ba ko adu di matam du lupa la am gi share lairam ba mi do hojik di kai oramani lupa la ni makhai into lupa la am ne oidu je adu dani pa gi paisa kyam le mani adu ju tha khudingi natraga mai gi matam matungina paisa loi phang du ne investment to gi bai je adu bu company ji ko company khuding mak admai loi tawni ha budi leite ba ko company je tribute da sama lak pagi manung da company 5% 5% di adugumba yam phajaba company oiga le ba ko khoi sida Amazon ga haiba mayam ji company mayam ji ko moi hawtor bagan da khoi gi paisa thada ba mi ngai ji ne ko hoji Amazon gi heta yeng biyo ko khoi sida phone pai ji ko Amazon gi mai share price kya no andra gi de khoi gi ni WhatsApp ki share price kya no Facebook ki kya no mayam loi yeng biyo ko khoi gi phone de ko khoi gi paisa yam tan bi ya ba ai no ji ki mayam namjari ba phone ji ko Redmi K50i haiba du ne ko ai sigi paisa je ai gi paisa na putho lai gi bana te ba ko phone ma sa je dum ta ja ai gi phone je lupa lising kun ga taret pi ba ko kun gi taret pi je phone ma sa je lupa lising kun tha manga tan ja ga ne ba adu ju lupa da ting da na hai tare ko sumai tan ba ya ba la bi mayam le ba khoi na khang da bai wa ne ba khoi na ko khoi doctor engineer tawra na tawre tawda na thabuk su ba dum khalaga lagi ba gi ne ba thabuk su ga da ba ni hoje hoje gi ju taw ga da me tung gi ju khan ga da ba ne ba ko sumai to ko free da tan ba ya ba mayam le ba ko ado khangning ba le di adum hai bi ro
ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯟꯚꯦꯁꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯝꯄꯅꯤ ꯑꯃꯗ ꯏꯟꯚꯦꯁ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯝꯄꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯂꯞ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯐꯪꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯆꯍꯤꯗ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ 70%ꯒꯨꯝꯕꯗꯤ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯅꯪ ꯀꯔꯝꯕ ꯃꯥꯏꯞ ꯃꯊꯪꯗ ꯕꯤ ꯁꯔꯃ 231ꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯅꯪ ꯀꯔꯝꯕ ꯃꯥꯏꯞ ꯁꯤꯖꯤꯟꯅꯒꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯑꯦꯃꯥꯖꯣꯟꯗꯒꯤ ꯂꯩꯕ ꯕꯣꯌꯥ ꯃꯥꯏꯛꯁꯦ ꯁꯤ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯃꯊꯪꯗꯀꯣ CK ꯏꯄꯣꯁꯅ ꯍꯪꯕꯤꯔꯛꯄꯅꯦ 5597ꯅ ꯕ꯭ꯔꯣ ꯂꯥꯏꯐꯁꯤ ꯀꯔꯝꯕ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯄꯥꯝꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯩꯁꯥ ꯃꯌꯥꯝ ꯂꯥꯛꯍꯜꯂꯒꯀꯣ ꯃꯐꯝ ꯆꯥꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯝꯖꯕ ꯃꯑꯣꯡꯗ ꯃꯇꯦꯡꯒ ꯄꯥꯡꯉꯒ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯅꯣ ꯃꯔꯁꯤ 9283ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯒꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯕ꯭ꯔꯣ ꯏꯁꯣꯔ ꯂꯩꯗꯤ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏ ꯁꯤꯒꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯦꯀꯣ ꯋꯥꯈꯜ ꯃꯨꯟꯅ खितंग खनबियोबको हाइदे अइना याम खंगजा हैजबगी ताक्सब नतेबको अखोइगी कनामता लेत्रब अहिंगुम हाइतारेको फोन फ्लाइ मोड थंबिरो मपाना थोपिरो अदुगा ग्यान तानको करिमता हे चंगदनको वाखन मुन्ना खनबिरो अइजे कैदौजिगेना अदुदा दुम क्वेश्चन लानिबुको अइजे कैदौजिगे हाइबदुदा आंसर दुम थोलानिबुको अदुदा हाइदि मयाम थोलकनी अदुदा इसाना ख्वाइदगी तौनिंगबा हाइतारेको मीना तौबो उरगा तौगेना खनबा नतबा हाइतारे रेडी अखोइगी मीना नुंगाइबु उरगाको मा सुमाइ तौगा नुंगाइगिबने हायगा तौबा नतबा अखोइगी तौदे यादे हाइबगिने अदुम अदुगुम वखल अम याव अइ सि तौदे यादे हायगाने चामयुंगना लेपो तौबियोबा अदुम लंबी जुदम लाकनेबको लंबी दि कैदौबइ लेरुदनो खंजलुदबगिनेबको अखोइगी थबक सुबदो वयजु थबक सुबदो मी पैसा याम पाइबा लेजिदि सुमाइ तौबा अदुम तौबे अदुगा ईश्वर लेबा जाल हायजे ईश्वर जे लेयबको अदुबु हो ईश्वर लेदी लेबा जाल हायजे लेको तसेंग ईश्वर लेई तसेंग लाई खंजरेको ईश्वर तसेंग ले अदुबु होननिंगदबा केमता तौनिंगदबा मीगिदि ईश्वर सुंगलै लेते ईश्वर ना हायजेको नंग होनरो नंग हाइदि नंग तौरो नंगिदमक्ता मतेंग पांगे हायबने अदुगा नंगिदमक्ता सरा मतुम मतुम थोरगा पैसा मतुम मतुम थादरपदुदि अदुगुमदि होजिक मतमदा ईश्वर लेतेन अदुम हायरानिबुको हाइदि अदुमाइना पीबा ngamba ईश्वरदि होजिक लेत्रे अखोइ होजिक ईश्वरजिदिको मोइजु हानगी मतमगी नत्रेबको बोरगा फंगजरोगा हायगा फंगजबा मतमदा नत्रे होजिगिदिको होनरो मतेंग पांगे खतनेबको अदो आइना सुमाइ हायना लाना खबिनुको आइदि आइगी वखन लेजबा हाइजबने मथंगदा गोलकीपर ना हंबिरकपनेको 34i3 ना हंबिरकपने फेवरेट जुगाली पार्टनर हाइबिरो फेवरेट जुगाली जे जुगाली हाइतादि होजिपोगिनदि आइगा थबो सुमिनबा जुगाली चिराइदगी अंगा अम लेबको मोनिस का वेबा माजु बोन सानाबा ngangneba दुबु मागी जो फैमिली की सपोर्ट टी लेरा जुको पैसा पुथोंनिबा लेतबदगी माजु थबक सुरिबको आइगा सुमिनदि वखन मोसु याम तिने याम नुंगाइ को वखन मानबदुगिनिको आइगी पार्टनर ओइजे मथंगदको मैक्सन खोंग्राम ना हंबिरकपनिको 1471 ना हंबिरकपनि सारिङैदा पुक थलागा ngamda लोइसनखिबगा यावब्रो सुम खंनिंग तौबने याविको मथंगदको जिम की ओइबा क्वेश्चन खरसु लाए अन क्वेश्चन जे लाकोजगे अहानबदा स्टेफेन ओक्रम आइगे जिम सानर मिनरम अंगांगनिको जिम चत्रबो ब्रो आइ होजि बोगिरेनि चत्री सही मगा था हुमुक सुरे चत्तबको कई मरमगिनो हाइतादि हिदाक लैबा ngamdabagi अल्फ्रेड 3827 हंगबेपने ब्रो से हौजिकसु जिम सानरिबो आइ होजि जिम सानरबा लेपि था 13 मु सुरे लेपिसे कई मरमगिनो हाइतादि आइ हिदाक लैबा ngamdri अदुगिने यूजर नेम दी याउद्रे ब्रो की बॉडी से मतम कयाम चंगी के सेमबदा चही अनि मु चंगी हाइदि ट्रेनर का केम याउदबिदा खोइजे खोइ जिम हरपदा खोइ इक्विपमेंट का लेतबिदा मफम जिदा सुम तौरपने दो मथंग सुम हापसलागा होजिदि जिम जाम फजरबा मतम दिरदि हिदाक लैबा ngamdabagi जिम जे सानाबा चतपा ngamdre अदो आई सोइदना चरनी मथंगदको हुइमी कासुंग 770 ब्रोगी वर्कआउट सु यंगजनिंगे लव फ्रॉम उक्रेन आई सोदना येंगनजरके सुमाइना उखरुंदगिगा हाइबिरकपसे याम नुंगाइ आई सोदना येंगनजरके आई सानाबा हौद्रि होजिगिदि नको लमजिंग कोनसम ब्रो होजिकसु जिम सानरिबो आई होजिक सानाबा लेप्सरी साननिंगबनदि ngaure
ꯊꯥ 14 ꯁꯨꯔꯦ ꯁꯥꯟꯅꯕ ꯂꯦꯞꯄꯩꯁꯦ ꯑꯗꯨꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯩꯕ ꯉꯝꯗꯕꯒꯤ ꯍꯦꯟꯁꯝ ꯆꯤꯔꯣꯝ ꯕ꯭ꯔꯣꯒꯤ ꯖꯤꯝꯒꯤ ꯃꯣꯇꯤꯚꯦꯁꯟ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯑꯩꯁꯦ ꯍꯥꯟꯅ ꯌꯥꯝ ꯅꯣꯏꯔꯝꯃꯦ ꯍꯥꯏꯗꯤ ꯐꯦꯠ ꯉꯥꯛꯇ ꯑꯣꯏꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯐꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯍꯧꯔꯛꯈꯤꯕꯅꯦ ꯑꯩꯈꯣꯏꯒꯤ JFꯀꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄꯒꯤ ꯃꯔꯝꯗꯀꯣ ꯐꯥꯔꯁꯇ ꯑꯩ ꯔꯥꯁꯦꯁꯣꯔꯤꯅ ꯍꯪꯕꯤꯔꯛꯄ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯕ꯭ꯔꯣꯅ ꯆꯥꯕꯁꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦ ꯑꯁꯦꯡꯕꯒꯤꯁꯨꯀꯣ ꯑꯗꯩ ꯑꯩꯅ ꯍꯥꯎꯋꯦ ꯍꯥꯏꯖꯟꯕꯁꯨ ꯅꯠꯇꯦ ꯑꯁꯦꯡꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯒꯦ ꯈꯜꯂꯤ ꯑꯩ ꯌꯨꯝ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯈꯟꯗ꯭ꯔꯦ ꯃꯊꯪꯗꯀꯣ ꯑꯍꯩꯕꯝ ꯕꯤꯁꯣꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯩꯐꯝꯅ ꯀꯥꯏꯗꯒꯤꯅꯣ ꯁꯤ ꯀꯣꯏꯁꯟꯗꯤ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯨꯝꯖꯈ꯭ꯔꯦꯀꯣ ꯕ꯭ꯔꯣꯒꯤ GF ꯂꯩꯕ꯭ꯔꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ GF ꯂꯩꯇꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯁꯟꯖꯣꯏ ꯅꯣꯡꯊꯣꯡꯕꯝꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯗꯔꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯩꯐꯝ ꯆꯍꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯕ꯭ꯔꯗꯔꯁꯦ ꯄꯤꯛꯏꯉꯩꯗꯒꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯌꯨꯇꯨꯕꯔ ꯑꯣꯏꯔꯛꯈꯤꯕꯅꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯕꯤꯕꯒꯦ ꯕ꯭ꯔꯗꯔꯁꯦ ꯏꯁꯥ ꯄꯥꯈꯪꯂꯥ ꯕ꯭ꯔꯗꯔꯁꯦ ꯄꯥꯈꯪ ꯑꯣꯏꯔꯒꯗꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤꯖꯕ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯅ ꯏꯁꯥꯒꯤ GF ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯀꯔꯝꯕ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯄꯤ ꯄꯥꯝꯃꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯁꯦ ꯃꯤꯡ ꯂꯩꯐꯝꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯕꯕꯥ ꯀꯩꯀꯥꯒꯤꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯕ꯭ꯔꯗꯔꯁꯦ ꯄꯤꯛꯏꯉꯩꯗ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯈꯤꯀꯣ ꯆꯔꯥꯒ ꯌꯥꯝ ꯍꯦꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯁꯦ ꯄꯩꯁా ꯇꯥꯅꯤꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯗꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯂꯝꯕꯤꯁꯦ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯔꯛꯈꯤꯕꯅꯦ ꯑꯗꯨꯒ ꯄꯩꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯆꯪꯈꯤꯕꯗꯤ ꯅꯠꯇꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯔꯤ ꯄꯥꯏꯕꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯆꯦꯛ ꯁꯨꯕꯁꯨ ꯆꯠꯂꯤ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯒꯥꯔꯤ ꯌꯣꯟꯕꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯥꯏꯅꯤꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔꯁꯨ ꯑꯗꯨم ꯄꯥꯏꯖꯔꯤ ꯑꯗꯨꯗꯒꯤꯗꯤ ꯀ꯭ꯔꯤꯞꯇꯣ ꯀꯔꯦꯟꯁꯤ ꯑꯗꯩꯗꯤ ꯀꯝꯄꯅꯤꯗ ꯏꯟꯚꯦꯁ ꯇꯧꯕ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯁꯦꯡꯅ ꯄꯥꯈꯪꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯩꯖꯗꯦ ꯂꯩꯇ꯭ꯔꯒꯅ ꯏꯁꯥꯒꯤ GF ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯇꯝꯗ ꯗꯗꯤ ꯈꯤꯇꯪ ꯇꯥꯡꯅ ꯊꯣꯛꯑꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯍꯥꯏꯖꯒꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨꯀꯣ ꯅꯨꯄꯥꯗꯒꯤ ꯈꯤꯇꯪ ꯉꯥꯏꯔꯒ ꯍꯤꯡꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥꯒꯤ ꯃꯔꯟ ꯈꯤꯇꯪ ꯆꯥꯔꯒ ꯍꯤꯡꯅꯤ ꯍꯥꯏꯕ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯛꯄ ꯆꯥꯎꯕꯗ ꯅꯠꯇꯕ ꯃꯁꯥꯗ ꯍꯣꯠꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤ ꯁꯥꯕꯐꯧꯗ ꯑꯣꯏꯔꯁꯨ ꯀꯥꯡꯒꯟ ꯍꯥꯏꯗꯤ ꯐꯤꯔꯣꯟ ꯇꯨꯕꯗ ꯑꯣꯏꯔꯁꯨ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯉꯝꯖꯕ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯌꯥꯕ ꯃꯤ ꯄꯥꯝꯃꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒ ꯃꯒꯨꯟ ꯑꯝꯇꯪꯒ ꯍꯥꯏꯌو ꯍꯥꯏꯇꯥꯔꯗꯤ ꯑꯍꯦꯟꯕ ꯁꯤꯗꯤ ꯑꯣꯏꯔꯁꯨ ꯌꯥꯕ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯑꯗꯨꯒ ꯐꯅꯦꯛ ꯁꯦꯠꯄ ꯅꯨꯄꯤꯀꯣ ꯃꯁꯝ ꯁꯥꯡꯕ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯐꯅꯦꯛ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯌꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯊꯪꯗꯀꯣ ꯁꯣꯃꯦꯟꯗ꯭ꯔ ꯑꯣꯀ꯭ꯔꯝꯅ ꯍꯪꯕꯤꯔꯦꯀꯣ 1329 ꯆꯍꯤ ꯍꯥꯏꯕꯤꯔꯝꯃꯣ ꯅꯨꯄꯤ ꯊꯤꯔꯕ ꯍꯥꯏꯕꯤꯔꯝꯃോ ꯂꯝ ꯍꯥꯏꯕꯤꯔꯝꯃो ꯆꯍꯤ 26 ꯆꯪꯉꯦ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯃꯊꯪꯁꯦꯀꯣ ꯌꯨꯖꯔ ꯅꯦꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯕ꯭ꯔꯣꯁꯦ ꯅꯨꯄꯤ ꯊꯤꯅꯤ ꯈꯟꯕ꯭ꯔോ ꯊꯤꯔꯣꯏ ꯈꯟꯕ꯭ꯔꯣ ꯊꯤꯅꯤ ꯈꯜꯂꯦ ꯃꯊꯪꯗꯀꯣ ꯂꯤꯟꯊꯣꯏ ꯑꯁꯦꯝꯅ ꯍꯪꯕꯤꯔꯛꯄꯅꯦ 5031 ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯁꯦ ꯄꯥꯈꯪꯂꯣ ꯍꯥꯏ ꯃꯥꯅꯦ ꯄꯥꯈꯪꯅꯤ ꯃꯊꯪ ꯀꯣꯏꯁꯟꯗꯀꯣ ꯂꯥꯛꯄ ꯊꯃꯣꯏ 5550ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯁꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯑꯗꯨꯒ ꯕ꯭ꯔꯣꯁꯤꯅ ꯀꯥꯏꯗꯒꯤꯅꯣ ꯑꯩꯁꯦ ꯋꯥꯡꯒꯣꯏ ꯌꯨꯝꯅꯥꯎꯖꯣꯝꯗꯒꯤ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯩ ꯅꯨꯄꯤ ꯊꯤꯖꯗ꯭ꯔꯤ ꯍꯌꯤꯡꯇꯥꯛ 1668ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯉꯁꯥꯏꯒꯤ ꯕ꯭ꯔꯗꯔ ꯑꯗꯨꯅꯤꯀꯣ ꯕ꯭ꯔꯣ ꯄꯥꯈꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯏꯈꯤꯒꯦ ꯈꯟꯕꯤꯔꯤꯒꯦ ꯑꯩꯁꯦ ꯑꯩꯒꯤ ꯌꯨꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯄꯥꯈꯪ ꯑꯗꯨꯝ ꯑꯣꯏꯖꯈꯤꯅꯤ ꯑꯣꯀ꯭ꯔꯝ ꯕ꯭ꯔꯦꯅꯤꯁ 3032ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯗꯔꯁꯦ ꯑꯉꯥꯡ ꯀꯌా ꯂꯩꯔꯒꯦ ꯑꯩ ꯌꯨꯝ ꯄꯥꯟꯖꯗ꯭ꯔꯤ ꯁꯨꯅꯤꯕꯂꯥꯛꯀꯤ 6005ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯒꯤ ꯒꯔꯜ ꯐ꯭ꯔꯦꯟꯗꯣ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯂꯩꯇ꯭ꯔꯤꯃꯤꯅ ꯃꯁꯛ ꯎꯠꯅꯕ ꯂꯩꯇ꯭ꯔꯤ ꯃꯊꯪꯗ ꯔꯟꯖꯤꯠꯅ ꯍꯪꯕꯤꯔꯛꯄꯅꯤꯀꯣ ꯕ꯭ꯔꯣꯒꯤ GF ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯃꯊꯪꯗ ꯂꯦꯝꯕ ꯄꯨꯌꯝ 5976ꯅ ꯍꯪꯕꯤꯔꯛꯄꯅꯦ ꯕ꯭ꯔꯣꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯊꯤꯒꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯃꯨꯛꯕꯥꯡ ꯅꯠꯇꯕꯤꯗ ꯑꯇꯩꯁꯨ ꯈꯔ ꯊꯥꯒꯠꯅꯤꯡꯉꯤ ꯑꯩ ꯑꯗꯨꯝ ꯃꯇꯝꯒꯤ ꯆꯥꯟꯅꯕ ꯑꯩꯅꯁꯨ ꯇꯧꯒꯦꯈꯟꯕ ꯈꯤꯇꯪꯁꯨ ꯂꯩꯖꯔꯤ ꯑꯩ ꯑꯗꯨം ꯇꯧꯖꯔꯛꯀꯦ ꯌꯨꯖꯔ ꯅꯦꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯊꯪꯁꯦ ꯕ꯭ꯔꯣꯁꯦ ꯁꯤꯡꯒꯜꯂ ꯀꯣꯄꯜꯂ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯡꯒꯜ ꯑꯣꯏꯖꯔꯤ ꯃꯊꯪꯗ ꯊꯧꯅꯥꯎꯖꯝ ꯎꯇꯝ ꯁꯤꯡ 1749 ꯍꯪꯕꯤꯔꯛꯄꯅꯦ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯤꯔꯛꯄ ꯕ꯭ꯔꯣ ꯃꯁꯛ ꯁꯥꯊꯤꯉꯩ ꯐꯖꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯂꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯔꯝ ꯄꯤꯕꯤꯔꯛꯑꯣ
yaning hai tare ko seng na haibada moigidi masak phajabangedi mi watte duga haidi nusinara maju kanagum amna huntopiram maju magi damakta kanagum amam udum lai hai tare masak phajabangedi ko thongna phaba yam lai aduna tangkhai amdi wadre da laisram popen brogi gf lay bro kai lam dagino laite mathang se username yaw de nupi thirabo thidri bo kai lam dai khangnari ge nupi thidri mathang da gandhi mutum question na brogi gf laite nuksithoi khaidem 4030 sigi chanse aingon da support dum do biba duga video khuding comment dum PB sanne magi su channel am lay go sigi nuksithoi khaidem hai ja short video faja yam lay bune mayam na kano tordi yengom tang pam ba yardi yingbiramo question pasage mabungi khangna ba nupi lay bro masak khange kai lam daino hairamo comment chitharadi yam tina sauni aidi comment chitharoi loi pajarak kaduni ado isan gi ju khumjage ai gf haidi nupi laite mathangda dela oinam 4915 bro je single lo mane mathangda eli masahani 8396 na hangbirak pune bro se yum panbirabo aduga bro gi ming se seng makai ko bigena traga mi khuba dum ko bi bro eng sai adum haijagare question ate di ado last first ki yum pan dri ko lenji 1081 na hangbirak pune first question to iyamba nupi koi bi bra koi de second to iyamba gi favorite color kaino black be elangsa 4633 na hangbirak pune bro thadoi laisram se bro gi ex grand prelo bro gi video da su comment pi hobune natte ko ai subscriber ni ko haidi mi darga hena sauni ai kem ta khangna jabale leijade ai subscriber ni matang ida loisana ba tawage question me am hangbiro ba gidam han han thagasari matung tarak podu adum support obiyo ai su ngai ngai ba video pujara ke haraga matang se loisana ba tawage